Nahangi Maitai Mayeki ne Mapum Mayeko Adugi Makam Chatasi Hogiti ne Lockdown matamnina noi mask da chingalo sumaina mask da noi chingalo bas aduga ne lockdown manung sidi mi se labna leina ba adegi khut toina hamba asi hand sanitize tauba asi yam toina wadabani ko pare adu aragadi noi gi ne nahan gi mitai mayeki Mapum mayek to, mapum mayek si masih kiano. Kungatare. Aduh, ni masak parabo. Aduh, ngai ko pulak ongtang hai mina ba hibra. Hai. Se, pulak ongtang hai ro. Mayek sida Caitab mayek se masigi Caitab mayek se hatradi makon thokte aduna Caitab mayek nipan le ai ha ki ko noi khumung ko ata ina una yena saina potna sauna season aramba Maitai rol Bengali mayek kita dine atap se akarga manai ko inaksina rasai karga manai unaksina rasam karga manai aduga etnaksina ekarga manai aduga chainaksina aikarga manai otnaksina okarga manai saunaksina okarga manai nungaisina anusai adu di yang se ko ai ba mayek sida ai ko gi atap se ma Caitab mayek ni pa jahap chala di kai khon thoi par si ko sida ne ko sida ai ko na ko sida atap ap chala di kai tare ko na hai ba ko atap adagi ko inap ki adagi ko unap sila rasam karni adagi itu kan ko unapku adagi ko yenap ke ko chainap kai aduna akoina ani suba lesson noina Caitab mayek nipan se noi sidagi sillo noi lai benatra lai to adudagi puthoga paro asai Caitab mayek singse asi kok sam lai mit sida loina ana atap ina unap nipa pa hapchalu sam jidasu adumana loina ga irogo adudi noi mathang di Caitab mayek se pharaga lauko adagi ne noi mark saktaru mark sudah tado kuya de yung lagi mapan do kuya de aduga lapna leina gada bani kudang gada bani ko ngasi ini aku kelas saya dulu selesai ko adudi bye